Smart Kit 360 hariba application asigi matangda mayamda khanganjaba ama akoigi application ama khak haijaba tare application ji yamna useful oiba amadi akoigi yamna MB yamna pikpa adumba application ama khakni application gi maming je Smart Kit really me akoigi smart oiba kenone akoigi application gi manungda akoina pamba khudimak adum yawba haitare ado application je yambanina kitang slow oiba amadi sangdi sangi ado changagaju hawjiki slow oiragasu yamna adum nungai haitare ataiga manadaba haba magun khara yawi ko hawjiki Smart Kit haiba keno se kamai tawdage haibada hawjiki application je sidaida akoigi website la riba sigi smart season ko sigi smart hangkan samai lakani ado sije Play Store da sangbirani Play Store da sangani aduga Smart Kit 360 na thaije sida magi interface samaina koigi box masa angang badang yi samaina ne sim khoi mata kije select tobiro aduga aije hana download tawroga yawre aduga sangabani update tawdreba ko download tawrobani na ai download tawjaroge update tawjaroge mayamda sum khangan jabani na magi kenoji yangobo ko rating je 4.4 ne aduga magi space MB jina kamai 6.6 kataneba aduga download se 1 million plus download tawre aduga maje kyam nungai ge habada hojiki Smart Kit tu sangaga yimina se ko isangani Smart Kit sangani aduga notepad translator dictionary exercise yawre ko si useful oiba si daily hadi normal life dum sinaba ngaktaneba adagi sidaida akoigi yelom thangba kwai mathakta 3 line am yawije sidaida mu changaga magi social media akoigi world gi social media ge sidaida sanga kanda sigi social media ma am yawre ko si sinaba yu yai bu ko kitang budi slow oibadi slow oibi mongoina tawe do yu sinaba yai akoigi fake among nate yu sinaba yai ko adagi mu sidam back amuk torani hujiki 3 line jidam changni aduga whole world news oina bak sida ju yawne ABC news BBC news oina ba yaw aduga back tawse 3 line jidam changji adu all shopping je Amazon kari oina ba koina pamba gaido sida yu yawe je login tawre yu sida nabe yane ba yam useful oiba application ni aduga kana gumba akoigi mobile da akoigi GB khara nemba space kara watpa mobile singdadi yamna seasonaba yam nungai adigi aina mamangda mobile ama seasoname sumnagi 3GB 16 GB kha oiba ama seasoname ado kesim tawde si adum yam nungai ba ko adugi application yam bani sidaida samaga kunthani pugi application yawbane mayam su seasonabio nungai bani kesu kaino Play Store phangbo ponina rating ju 4.4 ne yam fazaba kanone na mayam si haijaraga thank you take care goodbye thank you ando mayam na nuksibiduna